ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯂꯥꯏ ꯈꯣꯝꯕ ꯉꯍꯥꯟ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯀꯧꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯃꯍꯥꯛꯅ ꯀꯧꯊꯣꯛꯈꯤꯕ ꯍꯦꯂꯣꯏ 8 ꯑꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯥꯏ, ꯅꯪꯒ ꯍꯥꯏꯕꯗꯤ ꯅꯈꯣꯏꯒ ꯑꯩꯒ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯁꯥꯃꯨ ꯃꯀꯣꯛ 5 ꯄꯤꯌꯨ ꯍꯥꯏꯕꯗꯨ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯊꯪ ꯃꯊꯪ ꯇꯥꯛꯂꯛꯀꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯁꯥꯃꯨ ꯃꯀꯣꯛꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯂꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯒ ꯑꯩꯒ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯒꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯝꯀꯦꯠ ꯂꯝꯍꯦꯟꯗꯨꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯕꯨꯁꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯑꯋꯥꯐꯝꯗ ꯇꯥꯈ꯭ꯔꯕꯁꯨ ꯅꯈꯣꯏꯁꯨ ꯑꯩꯅ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯝꯒꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯗ ꯍꯧꯖꯤꯛꯇꯤ ꯍꯦꯂꯣꯏ 8 ꯑꯗꯨꯅꯁꯨ ꯌꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯈꯣꯏ 8 ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯃꯤꯡ ꯇꯥꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ 8 ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯗꯤ ꯑꯃꯥꯏꯕ ꯃꯥꯏꯆꯧ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯨꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ꯫ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯈꯤꯗꯨꯅ ꯑꯩꯈꯣই ꯑꯋꯥꯐꯝꯗ ꯇꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯅꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯈꯣꯏꯅ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯑꯩꯅ ꯄꯤꯔꯤꯕꯗꯣ ꯃꯗꯨ ꯑꯣꯏꯅ ꯂꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯦꯂꯣꯏ 8 ꯑꯗꯨꯅ ꯑꯃꯥꯏꯕ, ꯅꯍꯥꯛꯁꯤ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯅ ꯌꯥꯝꯅ ꯅꯉꯛ ꯍꯥꯏꯒꯠꯂꯤ꯫ ꯑꯩꯈꯣꯏ 8 ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯉꯁꯤꯗꯤ ꯅꯍꯥꯛ ꯈꯪꯍꯜꯂꯝꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ 8 ꯑꯗꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯍꯥꯠꯅꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯌꯥ, ꯑꯩ ꯑꯁꯤ ꯁꯂꯥꯏ ꯈꯣꯝꯕꯅꯤ ꯍꯥꯏꯕ ꯈꯪꯗꯕꯁꯨ ꯁꯥꯔꯤ꯫ ꯐꯩ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯇꯨꯡꯑꯣꯏꯅꯅ ꯄꯣꯔꯛꯂꯤꯕ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯣ ꯂꯧꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯃ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯣ ꯁꯔ ꯁꯔ ꯇꯤꯡꯊꯣꯔꯛꯇꯨꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏꯗ ꯀꯣꯔꯣꯛ ꯀꯣꯏꯅ ꯊꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯔꯤ ꯂꯤꯁꯥꯡ ꯑꯗꯣ ꯅꯣꯡꯃꯗꯣꯟꯊꯛꯇ ꯄꯥꯏꯈꯠꯂꯛꯇꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯦꯛ ꯃꯥꯡꯈꯤꯕꯒ ꯍꯦꯂꯣꯏ 8 ꯑꯗꯣ ꯑꯃꯨꯛꯇ ꯄꯨꯟꯅ ꯀ꯭ꯔꯛ ꯂꯥꯛꯇꯨꯅ ꯐꯥꯖꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯈꯣꯏ 8 ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯇꯔꯦꯟ ꯃꯁꯥꯅ ꯀꯟꯗꯨꯅ ꯂꯥꯛꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯂꯣꯏ 8 ꯑꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯑꯩꯈꯣꯏ ꯅꯪꯅ ꯍꯥꯏꯕꯇ ꯌꯥꯔꯒꯦ꯫ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕ ꯑꯃꯕꯨ ꯍꯥꯠꯂꯨꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯨꯔꯦꯟ ꯂꯧꯔꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅꯁꯨ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒ ꯅꯪꯒ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯥꯏꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯅꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯤꯑꯣꯏ 5 ꯑꯣꯏꯅ ꯂꯧꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯍꯦꯂꯣꯏ 5 ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯂꯥꯏ ꯈꯣꯝꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯍꯛꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯎ ꯑꯃ ꯇꯥꯔꯦ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯑꯣꯏ 5 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯈꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯁ, ꯑꯗꯨꯝꯅꯤꯗꯅ꯫ ꯑꯗꯨꯝꯅ ꯃꯥꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔ ꯊꯣꯝꯖꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ 5 ꯑꯗꯣ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏꯁꯦ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯈꯨꯜ ꯑꯁꯤꯒꯤ ꯐꯠꯇꯅꯕ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯔꯥꯟꯒꯤ ꯃꯄꯣꯠ ꯐꯥꯗꯨꯅ ꯊꯋꯥꯏ ꯃꯥꯡꯖꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯗꯨꯅꯤ, ꯅꯈꯣꯏꯁꯨ ꯑꯔꯥꯟꯕ ꯊꯕꯛ ꯀꯩꯗꯧꯅꯨꯡꯗ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯨꯒꯅꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯣ
ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯀꯌꯥ ꯇꯧꯒꯗꯕ ꯂꯩꯔꯤ ꯃꯗꯣ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯆꯠꯇꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕ ꯑꯃꯅꯤꯁꯨ ꯂꯩꯔꯝꯂꯤ꯫ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯈꯣꯏꯒꯤꯗꯣ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯁꯨ ꯈꯪꯏ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯤꯡꯅꯩ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯉꯥꯗ ꯍꯧꯖꯤꯛ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏꯁꯤꯡ ꯑꯗꯣ ꯀꯧꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯁꯤꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯁꯂꯥꯏ ꯈꯣꯝꯕꯗꯣ ꯐꯨꯖꯝꯊꯥꯡ ꯊꯥꯡꯃꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯐꯨꯖꯝꯊꯥꯡ ꯊꯥꯡꯃꯩꯕꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯅꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯕꯨ ꯀꯅꯥꯅ ꯇꯧꯕ ꯍꯧꯅꯒꯦ ꯍꯥꯏꯋꯥꯅꯤ꯫ ꯀꯔꯤꯁꯨ ꯈꯪꯒꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯄꯥꯂꯤꯒꯤ ꯍꯥꯃꯦꯡ ꯑꯣꯏꯍꯟꯗꯨꯅ ꯎꯁꯤꯟ ꯇꯧꯈꯤꯕꯗꯨꯕꯨ ꯃꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ꯫ ꯑꯣꯖꯥ ꯃꯁꯤ ꯃꯥꯒꯤ ꯉꯝꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯔꯤꯒꯤꯗꯧꯔꯨꯗꯣꯏꯅꯣ ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯔꯒ ꯃꯤꯁꯤꯡ ꯑꯁꯤ ꯑꯃꯒꯤꯗꯒꯤ ꯑꯃꯗ ꯑꯃꯒꯤꯗꯒꯤ ꯑꯃꯗ ꯉꯝꯂꯕ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥ ꯊꯣꯏꯗꯣꯛꯅ ꯍꯦꯟꯗꯣꯛꯅ ꯈꯟꯕꯤꯔꯨꯅꯨꯗ꯫ ꯑꯩꯁꯨ ꯀꯅꯥꯒꯤꯅꯣ ꯈꯔ ꯍꯩꯕ ꯑꯃꯒꯤ ꯃꯈꯨꯠꯇ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯣꯖꯥ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩ ꯂꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ꯫ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯃꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯕꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯐꯕ ꯊꯕꯛꯇ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯅꯪꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯣꯖꯥ ꯃꯗꯨ ꯑꯩꯅ ꯄꯥꯝꯂꯤꯕꯗꯨ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯃꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯃꯗꯨ ꯁꯣꯜꯂꯦ ꯍꯥꯏꯔꯒ ꯑꯩ ꯑꯁꯦ ꯑꯐꯥꯎꯕ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯥ ꯑꯁꯤ ꯀꯔꯤꯅꯣꯃ ꯑꯣꯟꯊꯣꯛꯂꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯝꯅꯍꯜꯂꯒ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯋꯥꯍꯜꯂꯒ ꯑꯩꯅ ꯄꯟꯗꯤꯠ ꯑꯣꯏꯗꯨꯅ ꯂꯩꯇꯥꯏꯅꯕꯗꯒꯤ ꯐꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕꯅ ꯑꯗꯨꯛ ꯂꯥꯏꯕ ꯊꯕꯛ ꯑꯗꯨꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤꯕꯅꯣ? ꯃꯗꯨꯒꯤꯗꯤ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯇꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯔꯨꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯇꯣꯛ ꯁꯟꯗꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯪꯅ ꯋꯥꯕ ꯍꯧꯅꯕ꯭ꯔꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯣꯖꯥ ꯑꯗꯨꯝꯕ ꯇꯧꯕꯗꯣ ꯑꯩ ꯄꯥꯝꯖꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯑꯋꯥꯕ ꯄꯤꯒꯅꯤ ꯃꯍꯥꯛꯄꯨ ꯂꯩꯇꯥꯏꯅꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯤꯡꯆꯠ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯃꯣꯏꯒꯤ ꯋꯥꯔꯣꯜ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯨꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯗꯨꯃꯛ ꯑꯩꯅ ꯁꯣꯏꯗꯅ ꯇꯝꯕꯤꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯨꯝꯖꯥꯡꯊꯥꯡꯅ ꯃꯈꯥ ꯇꯥꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯍꯩ ꯑꯗꯣ ꯇꯝꯕꯤꯔꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯊꯦꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯇꯝꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯄꯨꯝꯅꯃꯛ ꯆꯍꯤ 2-3 ꯆꯪꯗꯨꯅ ꯇꯝꯂꯕꯗ ꯁꯂꯥꯏ ꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯦꯞ ꯆꯥꯔ ꯇꯝꯗꯨꯅ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯅ ꯇꯧꯔꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯂꯣꯝꯗ ꯃꯍꯥꯛꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯊꯧꯗꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯣ ꯑꯩꯗꯤ ꯏꯄꯦꯟ ꯄꯦꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯇꯧꯖꯔꯨꯔꯣ ꯅꯅꯤꯡ ꯊꯨꯡꯖꯔꯨ꯫ ꯑꯗꯨꯕꯨ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯃꯐꯝ ꯆꯥꯕꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯣ ꯑꯋꯥꯐꯝꯗ ꯇꯥꯕꯅꯤꯀꯣ꯫
ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏ ꯈꯣꯝꯕꯁꯨ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯤꯡꯅꯨꯡ ꯑꯃ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯀꯣꯏꯔꯣꯏ ꯀꯣꯏꯗꯅ ꯌꯦꯡꯉꯛꯄꯗ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯉꯁꯤꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯈꯪꯖ ꯍꯩꯖꯕ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯌꯥꯟꯗꯨꯅ ꯄꯣꯔꯛꯂꯤꯕ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯂꯧꯊꯣꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯈꯥꯏꯔꯛꯄꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯤꯟꯃꯨ ꯂꯩꯃꯨ ꯄꯨꯝꯅꯃꯛ ꯑꯗꯣ ꯁꯝꯖꯤ ꯈꯥꯏꯗꯨꯅ ꯆꯦꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏ ꯈꯣꯝꯕ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯤꯡꯅꯨꯡ ꯑꯗꯨꯒꯤ ꯅꯥꯄꯣꯝꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈ꯭ꯋꯥꯏ ꯃꯇꯥꯏ ꯊꯪꯕꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯏꯕ ꯇꯥꯏ꯫ ꯐꯔꯦ, ꯃꯁꯤꯗ ꯍꯦꯛ ꯆꯪꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯊꯣꯡꯒꯥꯜ ꯑꯗꯨ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯤ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯁꯣꯡꯖꯟꯕꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯐꯥꯎꯕ ꯁꯣꯡꯖꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯌꯨꯝ ꯑꯁꯤ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯦꯁꯦ, ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯔꯥꯞꯄꯗ ꯅꯠꯇ꯭ꯔꯒꯁꯨ ꯑꯅꯛꯄꯗ ꯌꯨꯝ ꯑꯃꯠꯇ ꯇꯥꯕꯁꯨ ꯎꯗꯦ꯫ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯥꯏꯕ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯥꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯦ ꯆꯪꯂꯒꯗꯤ ꯌꯦꯡꯂꯒꯦ꯫ ꯆꯪꯗ꯭ꯔꯤꯉꯩꯗ ꯀꯧꯕꯅ ꯐꯒꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯑꯗꯨꯝꯅ ꯀꯧꯔ ꯐꯥꯎꯕꯗ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯕ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯁꯤꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯙꯥꯔꯤꯗ ꯀꯥꯈꯠꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯉꯛ ꯉꯛꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯕꯗꯤ ꯊꯣꯛꯂꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯈꯣꯡ ꯊꯥꯡꯒꯠꯄꯒ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯕꯨ ꯉꯁꯥꯏꯗꯒꯤ ꯃꯍꯥꯛ ꯂꯨꯝꯂꯒ ꯂꯩꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯍꯩꯃꯥ, ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗ꯭ꯔꯕ꯭ꯔꯥꯅꯦ? ꯅꯠꯇꯦ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯣꯖꯥꯕꯨ ꯑꯣꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯅꯕꯤꯌꯨ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯑꯩꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤ꯫ ꯅꯍꯥꯛꯅ ꯂꯧꯕ ꯂꯥꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯣ? ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯩ ꯈꯪꯖꯩ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ? ꯑꯣꯖꯥ ꯃꯥꯏꯕ, ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯌꯥꯀꯥ ꯁꯥꯌꯣꯟ ꯂꯥꯏꯁꯣꯟꯂꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯊꯋꯥꯏ ꯌꯥꯀꯥ ꯁꯥꯌꯣꯟ ꯂꯥꯏꯁꯣꯟꯂꯦ꯫ ꯐꯔꯦ, ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯂꯩ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯁꯤ ꯃꯇꯤꯛ ꯆꯥꯏ ꯅꯠꯇ꯭ꯔꯒ ꯆꯥꯗꯦ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯗꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅ ꯍꯦꯛꯇꯃꯛ ꯄꯥꯏꯕꯗꯤ ꯌꯥꯕ ꯂꯥꯏꯔꯤꯛ ꯑꯃ ꯅꯠꯇꯦꯀꯣ꯫ ꯐꯔꯦ, ꯂꯥꯏꯔꯤꯛ ꯑꯁꯨ ꯅꯪꯅ ꯄꯥꯏꯕ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯔꯒꯦ꯫ ꯆꯪꯉꯣ ꯏꯃꯨꯡꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯏꯃꯨꯡ ꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯏꯃꯨꯡ ꯂꯣꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯒꯤ ꯊꯣꯡꯖꯤꯟꯗꯨ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯃꯍꯥꯛꯁꯤ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯐꯥꯎꯗꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕꯁꯤ ꯂꯐꯨ ꯌꯥꯝꯅ ꯍꯧꯕ ꯎꯃꯪ ꯑꯃꯒꯤ ꯁꯨꯔꯨꯡꯗꯒꯤ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯈꯤꯕꯗ ꯌꯥꯝꯂꯕ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃ ꯍꯧꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯃꯍꯥꯛꯁꯤ ꯊꯣꯛꯂꯛꯂꯒ ꯂꯝꯕꯤ ꯑꯃꯗ ꯇꯥꯔꯤ꯫ ꯂꯝꯕꯤ ꯑꯗꯨꯒꯤ ꯌꯦꯡꯈꯤꯕꯗ ꯆꯤꯡꯌꯥ ꯇꯝꯌꯥ
ꯌꯥꯝꯅ ꯐꯖꯔꯕ ꯄꯥꯠ ꯇꯨꯔꯦꯟ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯉꯥꯛꯇꯅꯤ꯫ ꯃꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯂꯥꯏ ꯈꯣꯝꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯑꯣ, ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗ ꯄꯥꯛ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯤꯕꯗꯨꯗꯤ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯂꯥꯛꯂꯤꯕ ꯋꯥ ꯑꯣꯏꯔꯦ"꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯑꯍꯜ ꯑꯗꯨꯅ "ꯏꯕꯨꯡꯉꯣ, ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯃ ꯅꯍꯥꯛ ꯃꯥꯏꯊꯤꯔꯦ, ꯃꯊꯪꯒꯤ ꯆꯥꯡꯌꯦꯡ ꯍꯧꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤꯅꯣ? ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯍꯧꯈ꯭ꯔꯕ꯭ꯔꯅꯤ? ꯀꯔꯤ ꯆꯥꯡꯌꯦꯡꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ"? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯗꯣ ꯀꯗꯥꯏꯗꯅꯣ ꯑꯃ ꯃꯈꯣꯡ ꯑꯗꯨꯅ ꯄꯜꯂꯒ ꯎꯞꯁꯜꯂꯒ ꯇꯧꯕꯗꯒꯤ ꯃꯍꯥꯛ ꯃꯃꯥꯡꯗ ꯈꯣꯡꯀꯥꯞ 4-5 ꯆꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯨꯕꯃꯛꯇꯤ ꯇꯨꯁꯜꯍꯧꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯅꯣꯡꯈꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯔꯤꯕꯗꯨ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯌꯥ ꯇꯧꯗꯨꯅ ꯎꯍꯜꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯌꯥ ꯑꯗꯣ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯍꯧꯗꯕꯒꯤ ꯑꯍꯥꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏꯊꯤꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯊꯪꯒꯤ ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ, ꯃꯍꯥꯛꯀꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯐꯥꯎꯕ ꯈꯟꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ "ꯑꯅꯤꯁꯨꯕ ꯆꯥꯡꯌꯦꯡ ꯑꯁꯤꯁꯨ ꯅꯍꯥꯛ ꯃꯥꯏꯊꯤꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯁꯦ ꯑꯃꯥꯏꯕ ꯑꯗꯨꯅ "ꯍꯧꯖꯤꯛꯇꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯔꯦ. ꯃꯁꯤꯗ ꯅꯍꯥꯛꯅ ꯃꯥꯏꯊꯤꯔꯕꯗꯤ ꯆꯍꯤ 2 ꯂꯩꯔꯒ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯎ, ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯕ ꯌꯥꯒꯅꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛ ꯑꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯆꯥꯡꯌꯦꯡ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯥꯡꯌꯦꯡꯅꯣ? ꯐꯩ, ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯀꯦ"꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯔꯤ꯫ ꯑꯗꯨꯝꯅ ꯅꯥꯟꯊꯔꯨꯕ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕ ꯑꯁꯤ ꯈꯪꯂꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯗꯨꯅ ꯃꯍꯥꯛꯅ ꯃꯤꯆꯪ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕꯗ ꯄꯨꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏ ꯈꯣꯝꯕꯅ ꯈꯪꯂꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯨꯝ ꯅꯠꯇꯦ ꯍꯥꯏꯕꯁꯤ꯫ ꯃꯍꯥꯛ ꯃꯁꯥ ꯑꯁꯦꯡꯕꯗꯤ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯏꯄꯨ ꯑꯃꯥꯏꯕ, ꯍꯧꯖꯤꯛꯇꯤ ꯑꯩꯍꯥꯛ ꯈꯪꯂꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯤ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯠꯇ꯭ꯔꯥ"? ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂ ꯃꯇꯨꯡꯗ "ꯃꯥꯅꯦ. ꯑꯗꯣ ꯅꯪꯗꯤ ꯊꯕꯛ 2 ꯃꯥꯏꯊꯤꯔꯕꯅꯤꯅ ꯊꯕꯛ ꯑꯅꯤꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯝꯗ ꯇꯝꯂꯨꯈꯣ, ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯃꯁꯤꯒꯤ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯌꯥꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯎꯅ ꯐꯩꯅ ꯄꯨꯈꯤꯒꯅꯤ, ꯑꯗꯨꯅ ꯅꯪꯅ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯕꯗ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯁꯂꯥꯏ ꯈꯣꯝꯕꯗꯣ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯐꯨꯟꯖꯥꯝꯊꯥꯡ ꯊꯥꯡꯃꯩꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯟꯖꯥꯝꯊꯥꯡ ꯊꯥꯡꯃꯩꯕꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯣꯏꯗꯅ ꯄꯨꯔꯛꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯂꯥꯏ ꯈꯣꯝꯕꯕꯨ ꯇꯔꯥꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯁꯥ ꯑꯗꯨꯗꯤ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯨꯟꯖꯥꯝꯊꯥꯡ ꯊꯥꯡꯃꯩꯕꯅ "ꯍꯥꯏ, ꯀꯔꯤ ꯇꯧꯔꯒꯦꯅꯦꯍꯦ? ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯁꯤꯁꯨ ꯐꯪꯂꯛꯇ꯭ꯔꯕꯔꯣ"? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯐꯪꯂꯛꯇ꯭ꯔꯦ ꯑꯣꯖꯥ. ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯔꯝꯗꯥꯏꯗ ꯃꯤꯑꯣꯏ ꯑꯃꯅ ꯊꯣꯛꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯈꯔ ꯍꯪꯉꯤ꯫ ꯋꯥꯍꯪ 3 ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩꯅ ꯄꯤꯕ ꯉꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯋꯥꯍꯪ 3 ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯅꯕ ꯇꯝꯂꯨꯒꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯌꯥ ꯇꯧꯗꯨꯅ ꯉꯁꯤꯗꯤ ꯊꯥꯔꯛꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯑꯃꯨꯛ ꯄꯤꯒꯅꯤ꯫ ꯑꯣꯖꯥ, ꯆꯍꯤ 2 ꯑꯁꯤ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯣꯖꯥꯒꯤꯗ ꯑꯃꯨꯛ ꯃꯍꯩ ꯇꯝꯖꯈꯤꯒꯦ"꯫ "ꯑꯣꯏ ꯁꯂꯥꯏ ꯈꯣꯝꯕ, ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯉꯣꯟꯗ ꯇꯝꯅꯤꯡꯉꯥꯏ ꯃꯍꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫
ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯃꯍꯩ ꯇꯥꯅꯤꯡꯂꯕꯗꯤ ꯑꯩ ꯅꯉꯣꯟꯗ ꯂꯥꯏꯔꯤꯛ ꯈꯔ ꯄꯤꯒꯦ, ꯃꯁꯤ ꯅꯪꯅ ꯄꯥꯔꯒ ꯌꯦꯡꯒꯗꯕ ꯉꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯐꯨꯝꯖꯥꯡꯊꯥꯡ ꯊꯥꯡꯃꯩꯕꯅ ꯂꯥꯏꯔꯤꯛ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯁꯂꯥꯏꯈꯣꯝꯕꯗ ꯄꯤꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫